Lakhipur online puthokchaba April gi tang 19 Laibak pokpa numit ki Khomjinba Pao tabirasi Ahanbada maroiba Pao Assam da mitei mek tamba hoba yaningdaba phongdokre asengba achumba mitei mek hana khangdoklaga tamba hosi hairaduna CM da memorandum pisinkre Repertory of Wari Liba Manipur gi midyang makhada numit mangani chubna Wari Liba Festival Kasar Bontarapur da pangthoklagani Manipuri Wari Liba Association Assam gi chahi gi thoram numit dini chubna Lakhipur Khumanda pangthokna lepna khre Community Coordination Committee Assam gi mipam pangthokre mana phanglakpa singda ikai khumna jakre The Writers Platform Right Plate Manipur na Sanaton Hamombu taram nokre Manipur Puari ki kaungamdaba thodok Khongjomlal lising amaga chanipan marfutara mathoi ningsing thorom pangthoklagani amasung taranipan suba sachipu inat ngaikhang kumhei luisinkre Assam Tripura amadi Bangladesh ki aiba bising sarukjakre Haujik mapungoiba pau tabirasi Haukiba April ki tang 18 da Assam Sarkar ki Department of School Education ki Deputy Secretary na Assam da mitei mayek introduce tobagi matang da khana nainabagi damak Manipuri Language Protection Coordination Committee Assam da khangalakiba adu yaningdaba amadi pendaba phongtokladuna mitei yellow mayek kanba amasung sandokpaluk Assam na Assam ki Chief Minister amasung Education Minister da memorandum ama Lakhipur gi SDO Civil ki khutang da April ki tang 19 ningthaukaba numita pisinkre memorandum asigi maruoiba wafamdi asengba achumba mitei mayek adu hana khangdoklaga tamba hausi haibasini haukiba April ki tang 13 ta Assam Sarkar ki firep asibu yaningdabagi wakat mifam ama Karbi Anglong apokpa marupna sinduna manja da pangthoki mathangda apunba Hojai District apokpa maruki Mati Khola Thausang Masada press meet ama pangthoktuna Assam Sarkar na paikhaliba mitei mayek introduce tobagi matangda yaningdaba phongdoki Malem mitei gi asengba mayek chanhan balup Assam amasung ahan 12 haunasang apokpa marup anina pullaga lalagi Gautam Roy Friends Club ta Assam Sarkar na mitei mayek ki matangda lokhaliba phirep asibu yaningdaba phongdokladuna press meet amasu pangthoki mitei yellow mayek kanba amasung sandokpolup nasu hiramasigi matangda yaningdaba phongdokladuna April ki tang 13 ta Rongpur da press meet ama pangthoki अखोइना भारत सरकार दसु अखोइ खंगनजरबनी असम सरकार दसु अखोइ खंगनजरबनी अदुना ngasisu mapandagi atoba topa bukan pakanba political ki side tagi khangde basen thumbi paikai dagi khangde amichang jambadagi khangde naho awgalagi bai iho wase masigi mayok ta khoi kari mutta tawjade ai khoi gi haibabu malem sida leriba mitei punamaki ayeng tungda horakadaba tada nauda singna akhoi mitei se kadai dagi horakolo akhoi gi mayek lejabra akhoi gi lon lejabra haibado madu hangakpa tarbodi akhoi ngasi honna jariba mitei ge lok mayek ase akhoi bai pu singna sijunramba to pakhang na thabiramba mitei ge lok laisen mayek sandong kada lubak makum naina kumja ira thorum tawjari gaur dharmada leriba chini naw naman naching manar so akhoi gi lai harau riba haibase adugumba laisen mayek ado piba mayumdagi putoke haraga sahi kudingi natraga so angam matamda sahi amamda mafam kudingda akoina ira thoram tawna chathali masiribu laisen mitei yellow mayek kauri aduna mitei yellow mayek ki mayok ta leibiriba ichini naw akhang hei waja sing ahlaman punamakta ikop nganjari maramdi aikoina honajariba se malemda leriba mitei gi aigi lana gi nate ngasi sagai amada mayek se abagatang punna leramba tarbodi kanagumba gi wahang changma ngamde garigina mitei asi ayamuk jamna yame sagai kudinga riba maye laisram gi adugai namai rapam gi adugai yengomam gi lai lakpam gi haina mitei gi ek mayam leriba sigi banunga sagai piba leriba se sagai piba kudimakta latna leriba mayek ni masin lanai nate laningan igona ahinga amada iraga malemda leriba mitei puno khundari famda chatna masin mitei yelo mayek ni haina kanagumam tonga sandu kujauri laningan li lagi mapau sadu amani mitei gi viva singi mayumda laisen mek haiduna ngasi bawna pai ko hakta irat lepse masi aseng mitei yelo mayek tori masi mitei pai ko singi do mayek ni masi khangna chamina si mitei yelo mayek tamsi mitei yelo mayek na mitei mayek yelo na mitei gi amat to ba mayek ti yelo mayek ne mitei mayek na laningan kuntai na
Repertory of Wari Liba Manipur gi midyeng makhada numit mangani chupna Wari Liba Festival Kasar Bontarapur da pangthoklagani. Tanglaba narrative art form ama oiriba Wari Liba art asibo Manipur gi mapanda mitei singna kundariba mafam kayada Hena Chakot Anabagi Pantamda, Repertory of Wari Liba, Manipur gi midyeng makhada, Barak Valley Branch, Manipuri Dance Academy Kasar, Amadi, Barak Museum Amasung Library ga punna kusam naraga, Ahanba Wari Liba Festival, April gitang tarama pandagi, April gitang kunhumdoi phauba, Numit mangani chupna, Kasar gi Bontarapur da pangthoklagani. April gitang taramapan amasung kunhumdoi, Bontarapur da leiba, Barak Museum and Library gi complex da Ahanba amasung loisinba gi thorom pangthoklaga, Atay mafam ahumda, April gitang kunmathoi amasung kunithoi, mathang pangthokadori. Festival asida punna Wari Liba taramanga na sarugyagani. Manipur gi mahut sinduna Repertory of Wari Liba Manipur gi Director Takhelamam Syamkanai Singna Luchingba Wari Liba Mari, Repertory of Brahmaputra Valley Branch Hozai Branch tagi Wari Liba ahum amadi, Barak Valley Branch Kasar Assam tagi khwaidagi masing yamna Wari Liba nipana sarugyaduna Mahabharat ki Virat Parbadagi mathang manaw naina liduna festival asi chathagani haina Repertory of Wari Liba Manipur gi Director Takhelamam Syamkanai Singna Khangalakli. Excellent coaching for Navodaya Vidyalaya and Sainik schools. Entrance examination 2023-24 for class 6 class 9. Classes begins on 23rd of April 2023. For further information please contact 9954295529 or 6000396742 or 7005833136. Thank you. Manipuri Wari Liba Association Assam gi Thausil Kanglup ki mifam ama April gi tang 13 nongmaijing numita Khorirol Sanglen Lakhipur da Lup ki President Sobam Khoimu amasung VP Usam Chaubana mifam apo oiduna pangthokiba mifam amada Lup ki chahi gi thoram lakliba me thagi tang kunipan amasung kunmapan nongmaijing amadi ningthau kaban mita Lakhipur khumanda pangthoknaba lepnakre Thorum pareng matung ina ahanba numit ki ayuktagi hauduna Wari Liba haiba kalasik hena phajana hingduna leinabagi maramda khana nainaba Manipur amasung Assam gi Wari Liba oja sing kharagi Wari Liba thorum amasung saknairaba Wari Liba oja sing kharabu ikai khumna jagani hairi loinana Lup ki chahi mari subamapo kumon thorum amasung chahi gi mifam pangthokduna Lup ki oiba wafam khara sukhanagani haina Manipuri Wari Liba Association Assam gi General Secretary A Dilip Kumar Singh gi cherol da hairi April ki tang 13 nongmaijing Lakhipur constituency ki Kaptanpur part 1 Jingdong Leikaida Community Coordination Committee Assam gi mifam ama Ahibam Harimani gi Sangaida Ningomam Modon Babu na mifam apo amadi P Noyen Babuna special guest oiduna ikai khumna jaba utpagi thorom amasung mitei amadi mitei pangal punna chatminaduna thabak oina utlasi haibagi mifam ama pangthokre mifam gi ahanba thoromda Handakta Manipuri Sahitya Parishad Assam gi mifam lenda mana phanglakraba Ningombam Manihar Singha K Khirmohon Misra social activist Thokchom Vishwanath Singha da lengyan fi yanduna ikai khumna ba utki aduga H Harimohon Krishnamohon Singh Sinam Gunamohon Muhammad Fayaz Chaudhary Muhammad Nazir Ahmad Chaudhary Chamungbam Sanahanbi Thaunaujam Ton Singh Amadi Ahibam Harimani na chingba Miyoi Singh Sarukjaki Wangangloi Singhna Mana Phanglaki Boja Singh bu thagat pa phongdokhi bagaloinana mitei amasung mitei pangal punsinana ba honariba committee asibo Assam da leiriba mitei amadi mitei pangal gi maru makok oiba miyamna mateng pangbiu haiki makhata na committee asigi president Ningomam Ranjitna miyamda thagat wahai phongdokhi haina convener Konthaujam Napachandrana phongdorokli Hello everyone, Barak Mapao Amadi Manipuri Theatre Center Assam na Shinlang duna online acting competition ama organized tawjari. Competition asida isa gi haijaba acting gi talent adu camera gi through record tawraga thajin bigani. Video adu minute ama natraga ani gi manungda leigadabani. Last date of submission of the video is 20th April 2023. First prize rupees 3000 aduga second prize na rupees 2000. Winners also may get chance to work with Barak Mapao production team in their future projects. Thank you so much.
हौखिबा एप्रिल की तांग तरादा लाइबक थिबा थौदोक अमदा लैखिद्रबा कासार श्रीबार सरा लैकाईगी पुखरंबम लोइंगंबा सानु अपोकपा पुखरंबम नंदलाल सिंह रिटायर्ड टीचर आर्ल हायर सेकेंडरी स्कूल लखीपुर लैखिद्रबा महाकी श्राद्ध कर्म लाग्लिबा एप्रिल की तांग कुनिथोय थांगजे नुमित थोकले नुमित असिदा थौरांगलिबा प्रोसेशन असिदा महाकलुना तिनजरंबा मरुप मपांग सिंगना अयुकी पुंग निपान श्रीबार सरा लैकाईदगी हौगदबा थौरम असिदा सरुक याबिननबा पुखरंबम लोइंगंबा सानुगी अपोकपना नोलुकना निंगसिंग लगली पनबजाय पुखरंबम लोइंगंबा बाइक एक्सीडेंट की थौदोक अमदा एप्रिल की तांग तरादा लैखिदबनी लैखिदब मतमदा मसागी चही कुनमाथोय सुख्रे हंदकता केंद्र की होम मिनिस्ट्री की नोटिस अमदा केंद्र की CAPF न चिंगबा थबक लौबगी चांगयंगदा मणिपुरी लोन यावना भारत की लोन 13 चांगयंग लौबगी अयाब पीखिबदा मणिपुरी लैंग्वेज डेवलपमेंट सोसाइटी बांग्लादेश इंडिया की प्रेसिडेंट डॉक्टर MS निंगोंबा अमसुंग जनरल सेक्रेटरी इंगुदम बिनोदना हराव नुंगाइबा अमसुंग अपेनबा फोंदोरगले असुमना केंद्र सरकार की अमदी असम सरकार की अते अते थबक सिंग लौबदसु मणिपुरी अमदी अतै लोन सिंगिसु खुदोंग चाबा पिबिनबा अपील तौरे लोइनना जिरीबामदा AIR इम्फाल की रिले सेंटर अमा थमगनी ताबदा लुबसिगी माइगैदगी अपेनबा फोंदोगलदुना मतम सांगना लुबसिना जिरीबामदा AIR इम्फाल अमसुंग DDK इम्फाल की रिले सेंटर अमा थम्बिननबा हाइजदुना लाखिबनी हाइरे The Writers Platform Manipur Right Plate Imphal East Langdumna Bangladesh की सकनाइरबा कल्चरल एंड सोशल एक्टिविस्ट सनातन हामोम्बो एप्रिल की तांग 13 इम्फाल की होटल क्रिस्टीनादा अचंबा थरोमा पांगथोक्तुना तरामना ओख्रे थरोमसी राइट प्लेट की चेयरमैन युमनाम कुमार वाइस चेयरमैन समजत साबम मेघचंद्र जनरल सेक्रेटरी KB इंगारेम्बा मणिपुर यूनिवर्सिटी की असिस्टेंट प्रोफेसर डॉक्टर नाउरेम सनातोम्बा मसुंग सकनाइरबा मियोय सिंगसु सरुजाखी सनातन हामोम्बु ओकपगा लोइनना मेमेंटो लेंयान फी अमसुंग लाइरिक खरसु राइट प्लेट की मगेदगी खुसेनखिबगा लोइनना बांग्लादेश ता खुंदा लैतादुना लैरिबा मितै मैतै सिंगी पुंसिरोल जुम्बालोन लोइनसिलोन लाइनिंगलोन सेनमिटलोन अमसुंग ngasi ngasimak thengnariba khudongchadaba kayagi maramda yamna kupna nainakre hairi The Writers Platform Manipur Right Plate Head Office Langdum Imphal East na चलिबा था सिगी चैचट कुनहुमदोय नोंमाइजिंग निमित्ता इम्फाल ईस्ट की वांखै निंगथेम पुखरी मपाल लैबा मणिपुर वॉलंटरी हेल्थ एसोसिएशन की ऑडिटोरियम दा खोंगजोमलान लिसिंग अमगा चनिपान मरफु 13 निंगसिंग थौरम पांगथोकनी मणिपुर पुवारी की कांगमदबा थौदोक असिबु निंगसिंगबा ओइना खोंगजोमलान बु सैथाबा सैरेंग सैदिनबा मसुंग लैखिद्रबा अथौबसिंगी सक्तमदा लैसु कटकनी नुमित असिदा इंटरनेशनल बुक एंड कॉपीराइट डे गा मरी लेनना डॉक्टर धनबीर लाइस्रम सोशल साइंटिस्ट अमसुंग एडवाइजर राइटर्स प्लेटफॉर्म मणिपुरना मणिपुरी लोइना सिलोंदा खोंगजोमलान की वापु अमसुंग नुंगलोन की मसक हाइबा हिरम असिदा वांगांगनी अमसुंग कैसाम प्रदीप कुमार प्रेसिडेंट MVHA मेंबर राइट प्लेट ना इंटरनेशनल बुक एंड कॉपीराइट डे की मरोइबा मतिक मेयाई सिंह हाइबसिदसु वांगांगनी राइटर्स प्लेटफॉर्म मणिपुर राइट प्लेट ना पांगथोकदोरिबा थोरमसिदा RK नोयन सना देवी पेट्रोन राइट प्लेट डॉक्टर शरद चंद्र लोंगजोम्बा एडवाइजर डॉक्टर M डोमिनिक मरिंग लाइफ मेंबर राइट प्लेट अमसुंग मुतुआ तोम्बा एडवाइजर राइट प्लेट मणिपुरना प्रेसिडियम मेंबर सिंह ओइना सरुक जागनी हाइरी इमा लैसेम इनात लोइसंग इलिलना सिलांगदुना पांगथोकपा 39 सुबा सचिपु इनात ngaikang kumhai loisinkhre numit 12 chupna nongpok chinguthong meitei laikol thalo CP lok seloi lamai ching imphal da pangthokpa aroiba numit seireng seidinabada manipur amasung manipur gi mapandagi त्रिपुरा दगी खेत्रिमयुम माधवी आसाम दगी पुखरंबम नोनी लमाबम बीरेंद्र मैस्नाम भगत मलया मोयरांगथेम बेनुबाला मणिपुर दगी थांगजम इबोपिशक चोंगथाम सुबदनी शरदचांथियाम माया नेप्रम कोइजम शांतिबला खेत्री राजेन मलया मोयरांगथेम यामबेम जयश्री चबुंगबम चनु चेनबी फुरिसाबम मेमा KH लंदन बलाना चिंगबा अदुगा बांग्लादेश दगी सनातन हामोम सरुकजाखी हाइरी मणिपुर सारा लेपाता आहान बसेरी पातो के बोले इसे अदलाई मैं थाने देनी को फोन करदेरी तो एगी शेरिंग सिंग नबी चलाओ बोई सिसा अनु को कुमना पुदन लाई अनु को चलाओ बा आई को कुमना मतम लोरी हंकी लाख लबदा मिति की हराओ को शरीबुता चलाओ बा
tarang na ukli, ano ba siya ano ba asada, ano ba pidyo Mami, kung di ahan datha sa Cebu. Mahusay bigi saklon hong batha, hayang lilang na maka nang jabatha. Upal wapan na mayul chong batha, pugi cekla na khoya jabatha. Taibun purning lekon desu, lesat tamba yiling hun batha. Taibun mapugi ahin bakudol, Ritu terki adhoi balitu basanta lakthanda batha. Tarang na ukchi thamoy thong hamdo tulang laglo hisajibu ay thamoy chik dabar pambala siga na. Aroibada maroiba pau amuk hanna Assamda mitei mek tamba hoba yaningdaba phongdokre asengba achumba mitei mek hana khangdoklaga tamba hosi hairaduna CM da memorandum pisinkre Repertory of Wari Liba Manipur gi midyang makhada nimit mangani chubna Wari Liba Festival Kasar Bontara Purda pangthoklagani Manipuri Wari Liba Association Assam gi chahi gi thoram numit dini chubna Lakhipur Khumanda pangthokna balebna khre Community Coordination Committee Assam gi mipam pangthokre mana phanglakpa singda ikai khumna jakre The Writers Platform Right Plate Manipur na Sanaton Hamombu taram nokre Manipur Puari gi kaungamdaba thodok Khongjomlal lising amaga chanipan marfutara mathoi ningsing thorom pangthoklagani amasung taranipan suba sachipu inat ngaikhang kumhei luisinkre Assam Tripura amadi Bangladesh ki aiba bising sarukjakre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare